ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯝꯄꯦꯛꯇꯤꯚꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6ꯇ ꯁꯟꯗꯣꯛꯆꯕ ꯆꯌꯣꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯃ ꯂꯧꯈꯠꯆꯔꯒ ꯈꯟꯅꯖꯔꯤꯕ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯆꯌꯣꯜ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃꯈꯛꯅ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯈꯛꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯤ ꯃꯩꯇꯩꯁꯤꯡꯁꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯃ ꯀꯟꯅ ꯆꯪꯁꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯍꯤ 3 ꯁꯨꯖꯜꯂꯛꯂꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯞꯇꯅ ꯃꯅꯤꯄꯨꯔꯁꯤ ꯃꯩꯇꯩꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯦꯇꯁ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤ ꯆꯞ ꯆꯥꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯟꯗꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯃꯩꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁ ꯑꯗꯨꯃ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯪꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯂꯥꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯨꯝ ꯆꯨꯝꯗ ꯑꯃꯁꯨꯡ ꯐꯣꯔ ꯑꯦꯟ ꯑꯒꯦꯟꯁꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯨꯗꯤꯑꯣ ꯅꯝꯕꯔ 2ꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯤꯕꯤꯁꯤ ꯑꯃꯠꯇꯗ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯤꯝ ꯔꯥꯏꯠꯇ ꯂꯤꯔꯤꯁꯤ ꯇꯥꯃꯣ ꯑꯍꯣꯡ ꯁꯪꯒꯣꯝ ꯃꯣꯕꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯅꯤꯄꯨꯔꯅꯤ ꯇꯥꯃꯣꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯋꯦꯜꯀꯝ ꯇꯨ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛ ꯔꯥꯏꯠꯇ ꯂꯩꯔꯤꯁꯤꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯅ ꯁꯣꯏꯅ ꯈꯪꯅꯔꯕ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅꯤ ꯇꯥꯃꯣꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯋꯦꯜꯀꯝ ꯇꯨ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯇꯒꯤ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯌꯥꯝꯒꯤ ꯃꯅꯨꯡꯁꯤꯗ ꯃꯩꯇꯩꯅ ꯇꯥꯔꯤꯕꯁꯤ ꯑꯣꯟꯂꯤ 8% ꯃꯨꯛꯇꯅꯤ ꯑꯩꯈꯣꯏ ꯁꯛꯁꯨ ꯀꯨꯆꯨ ꯍꯧꯔꯛꯐꯝ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯍꯤꯟꯗꯨꯏꯖꯝꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯂꯣꯏꯅ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯟꯗꯨꯏꯖꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯏꯖꯝ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯗꯤꯞ ꯗꯤꯚꯥꯏꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯚꯥꯏꯠ ꯑꯃ ꯂꯩꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯔꯝꯕꯁꯤ ꯂꯥꯟꯅ ꯆꯠꯈꯤꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯃꯁꯨꯡ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯂꯣꯏꯅ ꯃꯥꯟꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯐꯕ ꯑꯃꯁꯨ ꯄꯨꯔꯛꯅꯕ ꯌꯨꯅꯤꯇꯤ ꯏꯟ ꯗꯥꯏꯕꯔꯁꯤꯇꯤꯁꯨ ꯑꯣꯏꯅꯅꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯕꯗ ꯌꯥꯔꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯑꯦ ꯃꯇꯥꯡꯁꯤꯗ ꯐꯣꯔ ꯑꯦꯟ ꯑꯒꯦꯟꯁꯀꯤ ꯋꯥꯐꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯤꯡꯉꯦ ꯃꯁꯤꯗ ꯄ꯭ꯔꯣ ꯑꯦꯟ ꯑꯒꯦꯟꯁꯇ ꯃꯁꯤ ꯁꯥꯖꯟ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯂꯦꯞꯄꯁꯦ ꯁꯣꯁꯤꯌꯦꯜꯂꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯂꯦꯞꯄꯅꯤꯀꯣ ꯁꯣꯁꯤꯌꯦꯜꯗ ꯆꯥꯛꯆꯥ ꯌꯨꯊꯛ ꯃꯥꯟꯅꯕ ꯑꯗꯨ ꯑꯗꯥ ꯑꯗꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯑꯗꯨꯅ ꯂꯦꯞꯄ ꯅꯠꯇꯦ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯝꯁꯤ ꯂꯩꯇꯕꯖꯥꯠꯅꯤ ꯃꯥꯂꯦꯝꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯀꯔꯤꯒꯤ ꯍꯥꯏꯅꯣꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯒꯤ ꯃꯒꯨꯟꯁꯤ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯃꯥꯏꯊꯤꯈꯤꯗ꯭ꯔꯕ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯈꯤꯗ꯭ꯔꯕ ꯕ꯭ꯔꯤꯇꯤꯁ ꯁꯥꯝꯔꯥꯖ꯭ꯌ ꯁꯤ ꯂꯧꯁꯤꯜꯂꯀꯥꯟꯗ ꯀꯥꯏꯈꯤꯕꯅꯤ ꯖꯄꯅꯤꯁꯁꯤ ꯑꯦꯖ ꯑꯦ ꯑꯦꯛꯁꯤꯁ ꯐꯣꯔꯁ ꯏꯇꯥꯂꯤꯒ ꯖꯔꯃꯟꯒꯅ ꯁꯔꯦꯟꯗꯔ ꯇꯧꯔꯀꯥꯟꯗ ꯑꯦꯂꯥꯏꯠ ꯐꯣꯔꯁꯇ ꯁꯔꯦꯟꯗꯔ ꯇꯧꯗꯕꯅꯤ ꯑꯗꯨꯅ ꯑꯦꯇꯣꯝ ꯊꯥꯗꯔꯤꯅꯤ ꯑꯗꯨꯁꯨ ꯁꯤ ꯌꯧꯔꯀꯥꯟꯗꯅꯤ ꯃꯣꯏꯅ ꯂꯩꯕꯥꯛ ꯆꯤꯛꯑ ꯀꯞꯈꯤꯕꯁꯦꯀꯣ ꯑꯗꯒꯤꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯥꯒꯤ ꯌꯥꯝ ꯉꯛꯄꯁꯦ ꯑꯇꯥꯎꯕ ꯏꯊꯠ ꯂꯩꯕꯩꯁꯦ ꯑꯩꯈꯣꯏꯅꯤꯗ ꯑꯗꯩ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛꯇ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇ ꯊꯨꯝꯍꯤ ꯌꯥꯎꯗꯕ ꯒꯥꯏꯁꯦ ꯌꯥꯝ ꯇꯥꯡꯕ ꯂꯝ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯆꯤꯡꯂꯣꯟ 7ꯅ ꯀꯣꯏꯁꯤꯟꯕ ꯉꯜꯂꯤꯉꯩꯗꯤ ꯐ꯭ꯔꯣꯝ ꯗ ꯚꯦꯔꯤ ꯕꯤꯒꯤꯅꯤꯡ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯁꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤ ꯃꯣꯅꯥꯔꯀꯤꯅꯤ ꯑꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯑꯦꯁꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ 11th ꯁꯦꯟꯆꯨꯔꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯂꯤꯆꯤꯡ ꯃꯁꯥꯒꯤ ꯂꯩꯖꯔꯛꯏ ꯅꯥꯠ ꯀꯔꯤ ꯂꯣꯏ ꯂꯩ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁ꯭ꯇꯦꯇꯁ ꯌꯥꯝ ꯋꯥꯡꯉꯤ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤꯅꯤ ꯌꯨꯝꯂꯣꯟꯅꯕ ꯂꯝꯁꯤꯡꯁꯤꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯟ ꯊꯦꯡꯅꯩ ꯈꯣꯠꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯔ ꯗꯦꯟ 2000 ꯌꯔꯁ ꯍꯦꯟꯅ ꯃꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯉꯥꯛꯇꯅ ꯇꯦꯔꯤꯇꯣꯔꯤꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯗꯨꯅ ꯀꯟ ꯊꯧꯅ ꯂꯩꯔꯝꯈ꯭ꯔꯕ ꯂꯝꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯡꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯋꯥꯡꯅꯕ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯇꯁ ꯋꯥꯡꯅꯕ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯋꯥꯡꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯍꯧꯅꯁꯥꯅꯤ ꯀꯩꯔꯥꯛ ꯀꯥꯕꯁꯤ ꯄꯟꯊꯨꯡꯗꯨ ꯌꯧꯅꯕ ꯀꯥꯕ ꯍꯥꯏꯁꯦ ꯀꯩꯔꯥꯛꯀꯤ ꯊꯥꯛꯇ ꯁꯨꯝ ꯀꯥꯈꯠꯂꯛꯄꯅꯦꯕ ꯀꯨꯝꯊꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯏꯁꯨꯁꯦ ꯁꯤꯗꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯦꯛꯇ ꯌꯦꯡꯕꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯥꯁꯃꯤꯔꯒꯤ 371 ꯑꯥꯔꯇꯤꯀꯜ ꯁ꯭ꯇꯦꯇꯁꯁꯤ ꯀꯥꯁꯃꯤꯔꯅ ꯐꯪꯉꯤꯁꯤ ꯃꯅꯤꯄꯨꯔꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯂꯥꯎꯖꯔꯤꯕꯀꯣ ꯗꯦꯠ ꯃꯤꯟꯁ ꯃꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯗꯤꯃꯥꯟ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯖꯒꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯇꯁꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯍꯟꯊꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯃꯅ ꯇꯣꯞꯅꯤ ꯑꯃꯅ ꯕꯇꯝꯅꯤꯀꯣ ꯑꯃꯅ ꯃꯇꯣꯟꯅꯤ ꯑꯃꯅ ꯃꯈꯣꯛꯅꯤ ꯑꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯍꯥꯏꯁꯤꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯁꯤ ꯃꯥꯒꯤ ꯃꯆꯦꯠ ꯑꯣꯏꯕ ꯃꯥꯒꯤ ꯀꯃꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟꯁꯤ ꯂꯩꯇꯅꯕ ꯊꯨꯒꯥꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯏꯁꯨꯅꯦꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯏꯁꯨꯃꯛꯁꯤ ꯂꯥꯍꯜꯂꯒ ꯍꯧꯖꯤꯛꯁꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯒꯦ ꯍꯥꯏꯕꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯩꯁꯨ ꯌꯥꯗꯦꯕ ꯍꯥꯟꯅꯗꯒꯤ ꯃꯣꯏ ꯔꯤꯌꯦꯛ ꯇꯧꯕ ꯂꯦꯞꯇꯅ ꯂꯥꯛꯏꯗꯅꯀꯣ ꯁꯤꯗ ꯀꯔꯤꯗ ꯅꯨꯡꯁꯤꯅꯕ ꯄꯣꯔꯛꯀꯗꯣꯏꯅꯣ ꯑꯗꯨꯒ ꯑꯃꯅ ꯚꯥꯔꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯒꯤ ꯏꯟꯗꯤꯌꯥꯒꯤꯅ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯇꯧꯅꯤ ꯍꯥꯏꯕꯁꯤꯃ ꯊꯥꯖꯕꯁꯤꯃꯁꯨ ꯌꯥꯝ ꯋꯥꯠꯄ ꯑꯗ ꯍꯧꯖꯤꯛꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯦꯁꯤꯡ ꯑꯩꯗ ꯇꯥꯗꯅ
schedule tribe oning adi olo haiba adaidi on ge na langi ba kangu jing jisu khoi pulap si yeng ba kan da khoi da chingnabam di le leba ade ani subadi am maru ba magana Manipur ki suji sajan khoi di maru oi ba suji sakot ba nate IS ki angang jing phang da nate IS di phangwai abadi reserve tor ga phang da nate angang apha ba top 10 boxi 1 day 10 boxi di doctor engineer loi tamle civil service ki ne ngasi angang apha amta thajanri adamaina lokthokra matung da lemo khale ba ngang du de ngasi MCS wari ba IS phang jing si ada magi mai macha masu du one day na top tar ba myam jing du nang civil service lakno gain tawradi India da bu ji Manipur gi angang singna namdaba kari yaurge tammatangsta khogi namdinami ko sports culture haibiri adu India gi khogi yamna saugraba khogi Hindu hargadi yamna awang ba status mani adu Muslims isu India da khogi minority ne na lori khogi Sikh minority ne na lori Buddhist minority ne lori adu haibasi khogi Muslim sing after Indonesia gi hek matang da over yamna leiba population leiba mani yamna leiba population adu minority ha adu Manipur da leiba mai sing microscopic minority as far as India is concerned adu gadi adu da leiri adu gadi India gi lani khaira ba crore sama gungi mathakta lanthinu motamda Manipur pikrabasigi fruit khara khaksina khoi lanthina kuni sumi magi athoi ehenu laga di merikom namba ngamde adu mioi khudimukti merikom natraga Alexander the Great oibadi yadamnina hai film si khoi da hojikti matamsida khoi administration da lakpanina IAS natraga kanu lak matamsida ngasagi Manipur da khoi Manipur gi tribal sin sound isin naung phangi sin si India gi onadi schedule tribe tadi khwadi lingaba group ne na ai logji adu matang se laksani si khoi Jats and da khoi Patel sing sina so OBC gi si mutanduna lai ba khoi masing si jamne Indian context of si motam da so khoi kari haini Mayawati hoiga si yamna khoi saukhataba jati ne ha saukhataba jati ne ha India di dum rule to khalakpa dum di pai khalbu khudong sa di fungalakpa aduna di khoi social status se khoi ngasi leiba status sing sin da adum piba ngamgudra masi aino jajab do yes magi IS officer gumba kai gumse khoi na permanent executive ko ai thaba he pai badagi na magi pencil chatboxi policy sem doini aduga policy je implement of the man advice to do ne adu me am do khoi gi ta thare handaraga lawji habdu na taba khoi na pamjari sina aina kadawagi ta tha doino competent oiba angang me am jing du yahon deba competent oiba angang me am jing du hona loba sida la loba soidana maki yam hen phangne ba maram di khoi gi angang sin si yamna phayeba competent oiba adu me am jing du na khoi moida handana ba pot ma de amana neoliberal economic policy la kuma tamza MNC ke gi laiba pot whole global gi context la jing si schedule tribe schedule caste adu da mo alog dem competent mi du bharaba mi du lingaba adu ni ma logi doise adu gi 21st century gi adu gumba competency gi matik chawa mayam jing gi mukhai na patana kuma tamza khoina madu mayam du gi lambin yawjera roy inkhat poi di yawjage mayam na lamjen kilometer kumnga se ma da khoi na trama ka OMB tara ko pi ona sang bu khongjang ji de ai khoi gi angang sing sana de loy ai mo to de sana de loy khoi gi film si yam phakatra ka su hai ba demand mu di sana de na loy ba tamoi matang sam lak saning se khoi gi travel sing sta khoi gi hojik civil society organization khana harib se khoi gi schedule tribe demand se tawragadi khoi gi singam sung tam gi marakta yamna deep divide ama lakani hatred ama lakani nungsine da bam lakani nakal rum da khoina law mutam da singmi tami amatani nam hai horphom matani adumak law aduwa hojik civil society organization sina khoi amato oige sab mana film da leijage habi matam sa masine hena deep divide ama lakani harbi baram se khoi na hojik su tamona so habi khibam matam da khoi sa awang ba jati da leibani awang ba thak da leibani aduwa nem thab thak da habi sidi even Rastanpur gi for example yamna tribal isin naw nang si yada da na leibo manina ta cinema maite isna khoi singmi si mano mijeng de yeng de have se khoi schedule tribe ta lakma matam de di hana yeng de do amu hena khoi justify tora sarjan yam nuai ba topic ne mai tai aduga nangi question du sam nuai ba question na man yam interesting oi ba ai gi mingsi movie kor ma de gi chaw bu kor ga gi wa kholon honga drive wa khal don no ji schedule tribe ta kumdaraga natra schedule tribe ti gi khoi kwang khalaga nusinar ga ni ga ba ji ming du da nati akhoi thabak thawong sidan amaga amga lusina ba jidi akhoi wangkhapada manare natraga nemdabda mane hega lakada poti aidi nate na khanse mandi singi praja singsiga akhoi ga lusina tegi maram jidi akhoi economically adigi socially and financially educationally akhoi da khenaba myam lebase si manaba ngamdaba gine makhoi da India government na reserve ana moida quota pira bhabuda akhoi thaki yongam dre na lawri ne aduna khenar ko myam sina moi maram moidna thong manada ba ani se nusina ba wat kane
제 사이클 동가 잡는 방가 car 동가 잡는 방가 꾸이는 머루 꾸이나 봐야지 아와 버터범 소위 오이네요 가라이노 소위는 갭 레이네요 시기 갭스네요 레리스 거의 땀박도 레리바 하이버다이 거의 그라 소셜리 컨디션 खरा फब कांगबु सिंगिना अना लायंगी फंगिबा खुदोंग चाबा एजुकेशन की फंगिबा अदगी हक्सेल की कनागी अतै अतै लरिबा करगी बेसिक एम्यूनिटी म्याम जगा सिंगी खुंगंग अमगा याम साथिने खेनरी अदो इतारदी स्वाइस दे एखोना शेड्यूल ट्राइब ओइरगसु नत्रगा मोइना एखोगी थाकते लाकनबा होनरगसु गिफ्ट दुम खरा लैबा अदो इतारदी एखोना नुसिनबगी दमक्तदी एखोना मिंगोन बदु आइदी मरु हेना लौदे अरग मसिमंगना आई शेड्यूल ट्राइब डिमांड तौरसिंजी लाली नत्रगा चुमी हाइबगी कमेंट नतब नुसिनबदुगा शेड्यूल ट्राइब वनबदुगा अनि ति समजनबा खितंग आइदी मपा चादबरा हाइने खलेबा अनि सि तोंगान तोंगानबा वेज ने शेड्यूल ट्राइब वनबसि मयामना हाइरि वाखलोंदु आइगी सिगा खजितंसु थैनबसु माले मयामना हाइरिदुगी मरुमदा आइदी साइ धनबिनसु ताकपिग्रिबा रिजर्वेशनगी पोछि ब यावबसु माले शेड्यूल ट्राइब सी ओइरगदी अखोइ रिजर्वेशन द कितंग फंगनी अदना अखोइ इंडिया की कंपटीशन चार्जिंग की क्वेश्चन दसु यावबिरिना अखोइगी हिंदू यामो मरखिदा माइते पिसक पिक तंग कक्षना कंपटीशन तौब ngamgudra haidu ko अखोइ मैट्रिक परीक्षा था मतमदा 12 था मतमदा आइगी इचा नुपा अमखक नत्र नुपी अमखक्तुना 40-30,000 दुमरदा फास्ट आरइने आइगी इचा अमखकना निसिंग निफुगी मरदा फास्ट आवंगदरा हाइबो क्वेश्चन जी एंगोंदा हंगम थोकते इंडिया दा लेबा मिलियन मैम से मरक्ता अखोगी मैतई लाख खर खक्सिना कम्पीट तब कैसु यादेब लेते कैसु गमोइदब मरमसु लेते अदो कंपटीशन तबदुदा अखोइना कीबैदमक्ता ट्राइब तो वन के कास्ट वन के हाइबगी वहांगलमदा लागदी मदु चुम्बनेने लौदे बाइदी अदा साइ सिदे आयम खतक तपसन जागे बराक ओबामा ना फागी मखक तवे यूएस ना ngasi चावखलसि इंडियन सिंगसिनाने करिगिनो हांगे नोई इंडियन सिंगजिदी रिजर्वेशन द थब हापे अखोई अमेरिकन सिंगजिदी अदु इंडिया मचा सिंगजिदा रिजर्व तोरगा हापे अखोई इंडियन अमेरिकन सिंगजिदी इंडिया मचा डिजर्व ओइबे सिंगजु कोइ थब हापे लाइ दना मिना क्लियर इन थमिसे रिजर्व का नि खेने जे मतिक साब मी द पोट पीबदुने होनि असि यंगबियो कोटा द चखिबा मयाम अमा अखोई सर्विस द मेडिकल द इंजीनियरिंग द तोंगान तोंगान बा कोइ पेना दब मयाम थोलैसे रिजर्व की क्वेश्चन से लाइन अदुना इंडिया की मफुंग दी रिजर्वेशन सिस्टम से सी मुल्ला कांदा शेड्यूल ट्राइब के शेड्यूल कास्ट की ओबीसी की हाइबने सिंग मैम लोइन टीमगा अदा इदा थोम चमनर गदोइने अदा अखोनी इकोनॉमिकली सोशली एजुकेशनली कराई कराई तो मोइ सोथरिगे दो अदु मेंखपिनो होनबन चुमेना इदे दोम द थमजा तमसिंग मतंग दा होगी सोशल इकोनॉमिकली पॉलिटिकली मदु स्टेटस मागी स्टैंडर्ड टू यंगबदी यामना मथौ दि तायन खली अदु होगी मणिपुर दसु लेबा होगी ट्राइबल इसिन नाउ मा सो आईसीएस ऑफिसर अदगी आईएएस ऑफिसर एमपीएस ऑफिसर अदगी आईपीएस ऑफिसर मयाम खक लेखरे मोइसे सोशली अखोगी मसा मसु सिंग इवन फ्रेंड तब मयाम खक यावरे असिंग अखोगी यामना अखोगी सेक्शन ऑफ द फजबा सेक्शन मैम खक लेरे अदुबु ngasi ओबीसी खादुक मतम दम कोइसी क्रीमी लेयर ना फना हाइबसु क्रीमी लेयर की पोतुगी मागी कनोसि नेवर मदु इंप्लीमेंट तौदे वर्क तौदे अदुगा ऑफिसर ओबो मोइसिन कोटा से तुम फंगदना मागी सरोल सुन दुम लई अदुगा फंगदब होइन कोटा से फंगदना दुम अदा दे आई थमजरी अदुगा तम मतंग दमो इंडिया गो इना खोगी यादव सी खोइ कनोनि मायावती की ग्रुप सी यामना खोगी साखुतब ग्रुप ने नम हाय जाट्स ने दुदु ने हारे अदगी खोगी बीआर अंबेडकर सिसु यामना खोइ अनटेस्टेबल हाय अदु मानो फंगिबा नॉलेज ज्ञान लोकसिंग महिमसिंग इंग्लैंड तम यनी मासे कैसु नेमे हाबदि यादरने अदु ngasi इंडियन पॉलिटिक्स लेबा कास्ट सिस्टम सिंगसिना अखोगी पॉलिटिक्स समागी वोट बैंक्स ओइने सिनर पर्सन मोदना मसिगी सैथिंग से मणिपुर सु यौरे मसि टोक ते दिया रोइदब्रा अदुने हजि यूनिवर्सिटी हजि ngrang स्ट्राइक तोरे मोगी शेड्यूल ट्राइब के कोटा मांगबा यारो यानी इकोनॉमिक ब्लॉकेट भक तोंनि हाय सि सिस्टम से लेरुबने सिस्टम से लेत्रदि अखोइ लोइनबो मानारे सिदा अखोइना अमु येंगदोइसि ट्राइबल सिंग मरक्ता और जनरल की नेना अखोइना लैरिबो मी सिंगजिगी मरक सिदा कनाना इकोनॉमिकली बैकवर्ड वाई कनाना एजुकेशनल बैकवर्ड वाई अरे दैट एजुकेशनल बैकवर्ड एबा एरिया दुगी मी सिंगदर मिंग चनबदा कोटा पिबिरग लोरे इकोनॉमिकली बैकवर्ड एबा एरिया की मी सिंगदुदा थबो इंगांगी कैगिदा मोइदो कोटा पिबिरग लोरे अदुगा तसेंगना टेक्निकल एरिया ददी फुली कंपटीशन दो होनमम जांगे अना लायंगदबा युम कै सागदबा थोंग सेंगदबा मयामदुदा कोटा कोटा चक्रगदी पोतु याम सोइगनेबा अदने तम लेबा nga kadabda su kota si dum satna be lo लेबा nga कोटा कोटा बो होजि नुपी की रिजर्वेशन लाकासिदा अनडिजर्व ओइबो नुपी ऑरेशन कोटा तासिंगेदना डिजर्व ओइबो नुपी दुदी वेल एंड गुड जाम फाइ कैसु काइदे नुपी बो सिंखनबा पाम्बै थिबगी महता कोटा बिसले मोइ सिंखनबा जि पार्टी सिंचिना
ticket ka pirak pi aidna se congress na bjp na communist na party ki hadak election se nupi yankai ticket pi ni haraga di nupi to mai thokchar kane adu ma tok da na sigi area se ma di nupi ki reserve ta thokren haire nupa ang hain wa na vote kan ko mai nupi di am to su reserve to am to su yaudre ar upai da mai nupi ung buthore ar hayang politics nu mai nupa nong tore sina reservation ki post sai da soire ine ba na reservation is totally muthalaga abolish tok tok kanda india je loin thomanar kane ba ada ite ta ngasai sing dang ni nusin ko loi la kane kane ꯍꯩꯇꯕꯗꯨꯅ ꯀꯥꯔꯒ ꯑꯍꯩꯕꯗꯨ ꯃꯅꯤꯡꯗ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯑꯃꯨꯛ ꯄꯥꯜꯂꯛꯀꯗꯧꯔꯤꯕ adune ko dong ti ai kena tai se sai da akoi gi india se india gi ma gi planning india gi policy sam basara jan am basara jan that is excellent aduga india khoi sori jina ko say 1947 di independence phang bakanda akoi lermi ba ics officers lising ama chatu ningfunga mu ne 1645 Pakistan khai do ki bada ICS officer me am sakhe British na mumbai da han ki bada me am pur sakhe lemo buji 400 something way re adai di independence ma matung da di program ji fast fever plan hore adai di community development program hore project me am la masi me am ji phakan thador ga policy me am ji implement tor ka do sida darkar ore pusi heta matik sa da ba mi ji ngasai gi reservation na do da hoji tor me am ji hekta bolt in loction me moi mi am jina thabak si purga constitution masa da ju yauri ba IS officers secretary jing jina minister jing jida advice to go do ada moi ji policy system ju advice to do ni policy implementation moi advice to do ni ada moi jing jina matik amok ta sa ram ni na moi mi am jina thabak to la ku jina 1990 2000 maya bok se swai bok si moi mi am le pa du gi ne ba khoi india ga si kwai di maning da hal la ga la khris anu ba khara competent ba ngang jing ji lak pa hor ko da ngai ri aduna hojik se bharat ki oina ong gum lai ne ba aduna da in haining di kaido bi reservation tawdoi no se ojam bin hai se hojik se that is not the era of democracy hai akoi jo ji yari english ngang do se phai miyam gi lenga natre lengak si democracy ki mota technocracy ne lakhre ba technocracy di technical ba posting ji di mantri na ju khang dre IS officer ju ngasi yam nungai se doctor de IS officer lai engineer de lai computer de lai to ma technician me am lai dana ko ngana thaina di history gumba pol science gumba degi social achum ga ta la mani ngasi di technocrat me am yaw khre ma moi me am jing duna torga sema ga yam matik cha potu bu thora kan dana lebak sina hekta wheel ji thau bajana ha pa ung mu ung khala ga sakot ka dose ada adugi concept sing asi kunma thoi su sadap ti da ai contemporary miyam na udab se madi matik cha mi yari ngai ojikti khalla dawni matik cha na bu honor dawne ada koina yes magi equality is koina constitution jar se equal opportunity of all haibani ko mai khudong sa do mi khuding loi pi bani haibani ada equality to da mu unequal waraga kangbu kharana mu he na pi se kai no chingkhat abani chingkhat baji matam leine ba chingkhat baji chingkhat pane da sai lising ama chingkhat to na te yang tino matam ne ba chingkhat to je chingkhat baji na na loi rabne 2000 the scheduled tribe scheduled caste adu da kaim le ro da ne karigi hoji babu 2016 bol hai ni dong ai kanda electoral politics na ne BJP su ki ba congress su ki ba hai ba dalit karige si reservation to lok to lu ba any pai sarkar loi uthai ga ni ga ki ba gi le ba aduna ki ba duna sumar moi dana reservation la ko doctor da masi bana usu laeng de reservation la ko engineer na thong sa ba mo dum sa roi dana ko siko ma am ji kan da ai di angang anoba khoi gi angang matik sa gra angang vibrant noi gra competent gra angang ji mindset ko akoi da moi da hona ning ba lamjen chening ba 11 minute cheli ne 100 meter do have da 9 minutes cheli ga hijin ra ga he no honan ga do ko 15 cheli su yare na ha ga di practice tamo mayang am sing thambi khogi reservation da gold medal si iphang phangkide aduga palem gi oina khogi mr universe phangkide aduga malem gi oina khogi olympic da gold medal su phangkide reservation da aduga taseng badi reservation si yamna tough oiba kanu da multinational gi sahibi ki bad mai to madu da reservation lekide hai adubu india gi democracy yam phajabane na tamu ngang haibiri adubu yamna phadi phajaraga yamdi phajaraga khogi ngasi bawda khogi even manipur da uriba khogi NRGS ki kan wasda lumi sama pigi da na lumi sama sung su dum yam khalari adu manipur gi marine labor department ki official sing di manipur si one of the most successful akoi flagship program implement to bune hari madai dini tamulai se ngasagi phadi phaja mafam di rom da adu tasena ma ngasagi schedule tribe demand committee ne talibisi tasena moram sabra sadra masi praja myam gi mo lobo sangra akoi gi some
a few sections of the society yamna creamy layer khaki myo gi mod khara lorga khoi yabra akhoi referendum ama sangbra habi matang da khoi break ki matung da thuna laksage ahan da break malo zage break ki matung da khoi thuna laksage impact tv gi agenda manipur miyeng ta dan leibio kuirabagi tungda punbasi nungai sumi madi kari tore mage se double strength ning sing pamali mangon da piu double strength liver tonic Lipsap DS. Lipsap DS Double Strand Liver Tonic. break ki matung da myam bo amkana tram oksari adom da yingbrip si agenda manipur ne akon ngasi khana jebe topics na schedule tribe demand community ne manipur da maitai sing maru oina maitai sing sna akoi gi schedule tribe ki status ta lak ya bi iho mak sagalak li ba masung masigi iho si asum bana te hena civil society organization kya gi makai gi phongtuk ragli ba sigi matang da ni akoi ngasi khana si oza danbi lai some social scientist ni oza mu makha ta na mu khangjing si akoi mayam kha cross section of the society gi akoi gi elite class ne ba creamy layer class ne ba mayam kha akoi gi learned person ne ba scholar ne mayam kha di khanare adu अखोई प्रजा म्याम से अखोई ख्वाई हितेबदन ख्वाई हिबो पुलग सेमनिना मसगी मतंग द वेदर मैते शुड बी इन द एसटीओ नोट से अखोई याम ओपन डिस्कशन गुम कन्वेंशन गुम नत्रगा अखोई कैनो रिफरेंडम अमगुम लौब से चुमगदरा नत्रगा अखोइना मी खरा हाइबदो अकन ब हाइबदुना माना हेक हैरगदी माना सखिबो बाइते दु चुमहनबदो मदु जस्टिस कौदा सिदा पब्लिक ओपिनियन से पब्लिक ओपिनियन है मियाम की ओपिनियन है पब्लिक ओपिनियन से मियाम की ओपिनियन है मियाम दुना यामना फतब पोरम द ओपिनियन ने मेजॉरिटी ओरगदे अदु लौरगदे लेबाक तुदी मांगे दना अदुना पब्लिक ओपिनियन से जाम कंस्ट्रक्टिव ओबा खरगी मी खर खुजो खरगी ओरजु पब्लिक ओपिनियन ने बाबा अदा होजिक लेबा पोसिदा खोइना मियाम जिंगसिदा सिगी पोसि मोइदा लौ मतमदा खुदोंग सा फंगनी थाव फंगनी अदु फंगनी गाना सुम हाइबसि लोकताक प्रोजेक्ट सारामदा दु याम नुंगाइदना पैसा अदु खक्तदा टैक्स थिरनी मापानदा अदु तौनी अदा तौनी याम फजिदना को अदुगा प्रोजेक्ट तु लोरकांददी याम थीनो होंगिदनाको अदुमाइना अखोइना मियामदा थाजनबा पाइ हाबिसु फतब लेबा अना सी मतंगसिदा मियामगी मोत लौबा दगिदी मागी लेरिबा अखोइगी सोशल स्टेटसगी क्रिमिलेयरदा लेबा मियामसे सिदा माइ फॉरेन अगेंस्ट सी खरा खनानबा सुमी मागी दुन मोइ सी थबकसिना सुमगदी फरेको फबो ओरमदि अहेन फैकेनो अदु खंगना वसी ओपन डिस्कशन नमा तौरगा करी तौर कईदौर फगदगे खनबदुदी सिगदमक्ता मियामगी मोद लौबा अदगी पब्लिक ओपिनियन अदुदा याम हेन प्रिवेसी की टाइटगा अखोई भोट का तौबदो अदुगुमदि इशूज याम फतब इशूनिना इशूज याम नेम इशूने सेंगना हायगदि लालौबना निंग तंब ताले प्रजा मियामना शेड्यूल ट्राइब ओनगे हाइजे हायगदि अनिसी पॉलिटिकल डिमांड नि अमदुनको पॉलिटिकल डिमांड निंग तंब तानगे जी सामद सामने मोंद कताजी लेत्रब यैनिंगाय लेत्रबनेबा हेंतोक्त्रबनेबा अदुगा शेड्यूल ट्राइब ओनगे जिना मखादा समा यैबनेबा अदा अनीसी प्रजाना शेड्यूल ट्राइब ओनगे हायरे लालौबना निंगतम तानगे हायरगदी भारत की लुसिंगबसिंगनसु अदगिदी पृथ्वीगी इंटरनेशनल कम्युनिटी नसु येंगबदा अखोइगिसी मियामगा अदगिदी इहौ तौजरिबा मयामसिंगसिगा अनिगी मरक्तसु लेरिबा गेपसी थवैना सिल्लगा तौरबरा हायबा मचिंगनबम लेबा दैट्स द पॉइंट अदुनाने मसिदा मियामगी मोल लौबा लौदबगी महौता इदी अखंग हैजिंगना यामना नुसिननको अफबो ओरगदी फै कसु काइदी अखोइना खंगलिजिजु लालमबजु याइको मोइना खलिदुना चुमबजु याइको अमुतंगदी येंगनाबा फै अदुबु हौजिकसे कुनमाथोइ सुबा शताब्दीने दैट इज द 21st कुनमाथोइ सुबा शताब्दीदा ट्राइबल स्टेटस ता तालप डिमांड सी यामना मरम सादे अवांग वथाक तंखर पियु होनब गमनबनते ओलंपिक गोल्ड मेडल फंग इवनी अगु मेडल फंगिनी ओला अखोइ आर्ट्स एंड कल्चर दा अखोइ फमुम तोपा मयाम का पोरिनी हैबनी तमसकी मतंग दा हौजिक लेरिबा फिल्म से करीगिदमतनो वखल लेब लानेट ngaktani मुखोगी शेड्यूल ट्राइब डिमांड कमिटी वखलुंदा करीगिदमतनो मखोगी कनुसी मुखोइना हाइबगी मतुंगिना अखोइना ngasai quota फंगनबा अदगी सम बेनिफिट खर फंगनबा अदुगी दमत दिनते स्मॉल फोकस ऑन अखोगी यूनिटी इंटीग्रिटी मुसुम डेवलपमेंट तने हाय अदुनदि मखोगी ओइबो पोसिसु अखोइना मतोमदा सुम लेथोगा पीरिबो वहनथोक्सिसु अखोइसु चुमगनेना खनब्रा अदुगदि मखोगी ओपिनियन सिसु यामना क्लोजली नैनरगा तानरगा सोल्यूशन म पुथोकना दि मथौ ताब्रा सोल्यूशन अमदी मथौ इता तायसमदी अखोई थमजनिगी मरमदी मसिगी फॉरेन अगेंस्ट लाबनिना पब्लिक ता सुम कन्फ्यूजन लेननबा अमना नोंगालगा चुमी हाइबा अमना नोंगालगा लाले हाइबा चिंबा नुतिगी ची थोंनदना लाइबसिदी आइदी चुमदेने खाली हजि डॉक्टर धनमी थंबिगिब्रा कोई डिबेट और डिस्कशन नाइ कोई अखंग हाइसिंजना अफा फतम यामजु पुथोगा
ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ JCRPSꯀꯤ ꯕꯤꯜ ꯂꯧꯍꯧꯒꯤ ꯌꯦꯠꯅꯔꯤꯗꯅ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯁꯤ ꯑꯐꯕꯅꯤ ꯑꯁꯨꯝꯕꯅꯦꯅ ꯄꯥꯁ ꯇꯧꯍꯟꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯃꯗꯨ ꯌꯥꯗ꯭ꯔꯦ ꯃꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯏꯟꯇꯔꯦꯁ ꯁꯣꯏꯒꯅ ꯇꯧꯔꯤꯗꯅ ꯁꯨꯃꯥꯏꯅ ꯑꯐ ꯐꯠꯇ ꯃꯗꯨꯒꯤ ꯍꯥꯟꯅ ꯈꯟꯅꯍꯧꯔꯒ ꯗꯤꯕꯦꯠ ꯇꯧꯍꯧꯗꯕꯒꯤ ꯗꯣꯁꯥꯅꯦꯅ ꯂꯧꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯇꯥꯜꯂꯒ ꯃꯁꯤ ꯐꯪꯉꯒ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕ ꯄꯣꯏꯟ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯊꯝꯃꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯨꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯏꯟ ꯃꯌꯥꯝ ꯂꯩꯔꯦ ꯄꯣꯏꯟ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯐ ꯐꯠꯇ ꯀꯔꯥꯏꯅ ꯀꯃꯥꯏꯅ ꯖꯖꯃꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯌꯥꯔꯠ ꯁ꯭ꯇꯤꯛ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯗꯤꯁꯀꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯆꯪ ꯈꯣꯝꯅꯕꯒꯤ ꯃꯑꯣꯡꯗ ꯗꯥꯛꯇꯔꯅꯁꯨ ꯊꯝꯕꯤꯔꯤꯕ ꯃꯤꯌꯥꯝꯉꯩꯁꯤꯗꯤ ꯁꯤꯒꯨꯝꯕ ꯑꯦꯔꯤꯌꯥꯁꯤꯗ ꯈꯪꯕꯒꯤ ꯆꯥꯡꯁꯤ ꯋꯥꯠꯄꯅꯤꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀꯦꯝꯄꯦꯟ ꯇꯧꯔꯛꯄ ꯄꯣꯠꯇꯨꯗ ꯆꯨꯝꯕꯅꯤꯅ ꯑꯩꯈꯣꯏ ꯊꯥꯡꯒꯠꯂꯨꯔꯒ ꯃꯗꯨꯅ ꯑꯣꯟꯅ ꯇꯩꯅꯕ ꯔꯤꯖꯜ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕ ꯑꯣꯏꯒꯗꯕꯅꯤꯅ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯊꯥꯛꯇ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯅꯠꯇꯕ ꯄꯣꯏꯟ ꯕꯥꯏ ꯄꯣꯏꯟ ꯗꯤꯁꯀꯁ ꯇꯧꯅꯔꯒ ꯁꯦ ꯉꯁꯥꯏ ꯁꯥꯔꯖꯟꯁꯨ ꯊꯝꯕꯤꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯒꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅꯅꯤ ꯅꯨꯡꯁꯤꯅꯕ ꯌꯥꯕ ꯃꯔꯝ ꯀꯔꯤ ꯀꯩꯅꯣ ꯑꯗꯩ ꯑꯃꯗꯨꯅ ꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯗꯤ ꯌꯥꯏꯅ ꯑꯗꯒꯤ ꯀꯣꯇꯥꯒꯤ ꯄꯣꯠꯁꯤꯅ ꯀꯩꯅꯣꯒ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯅꯩꯅꯕ ꯌꯥꯏꯑꯕ ꯑꯗꯒꯤ ꯗꯥꯛꯇꯔꯅꯁꯨ ꯊꯝꯕꯤꯈꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯩꯈꯣꯏꯅ ꯑꯣꯏꯀꯥꯟꯗ ꯇ꯭ꯔꯥꯏꯕꯦꯜꯅ ꯁꯥꯎꯋꯤ ꯍꯥꯏꯁꯦ ꯁꯥꯎꯔꯨꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯗꯨꯏꯗꯤ ꯁꯤ ꯇꯧꯔꯗꯤ ꯁꯥꯎꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯅꯠꯇꯗꯅ ꯑꯃꯅ ꯇ꯭ꯔꯥꯏꯕꯦꯜꯅ ꯁꯥꯎꯅꯤ ꯍꯥꯏ ꯑꯃꯅ ꯇ꯭ꯔꯥꯏꯕꯦꯜꯅ ꯁꯥꯎꯔꯣꯏ ꯍꯥꯏ ꯁꯨꯝ ꯇꯧꯔꯒꯗꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯀꯩꯅꯣ ꯑꯣꯏꯅꯕ ꯑꯗꯩ ꯉꯁꯥꯏ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯗ ꯀꯤꯕꯒꯤ ꯄꯣꯠꯇꯨ ꯑꯩ ꯑꯃꯨꯛꯇꯒ ꯃꯇꯦꯛ ꯑꯃꯇꯒ ꯑꯩ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯒꯦ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯃꯕ ꯕꯤꯂꯤꯌꯟ ꯑꯃ ꯈꯔ ꯍꯦꯟꯕ ꯃꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯈꯤꯗ꯭ꯔꯕ ꯃꯤꯂꯤꯌꯟ 2.5 ꯑꯍꯨꯝꯁꯨ ꯐꯥꯗꯕꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯁ꯭ꯄꯣꯔꯠꯁꯇꯗꯤ ꯑꯩꯈꯣꯏ ꯀꯝꯄꯤꯠ ꯇꯧꯔꯒ ꯃꯅꯥ ꯚꯥꯔꯤ ꯂꯧꯔꯛꯏꯕ including ILP yauna group to ꯃꯅꯥ ꯚꯥꯔꯤꯗꯤ ꯂꯧꯔꯤꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯃꯛꯏꯕ ꯑꯗꯨ ꯉꯝꯕ ꯑꯩꯈꯣꯏꯅ IS ꯊꯥꯅꯕꯒꯤ IPS ꯊꯥꯅꯕꯒꯤ ꯄꯔꯤꯈꯥꯗꯨꯗ ꯑꯩꯈꯣꯏꯅ ꯀꯤꯗꯅ ꯀꯣꯇꯥ ꯀꯗꯣꯏ ꯇꯥꯟꯅꯔꯦꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯊꯣꯛꯂꯛꯀꯅꯦꯕ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯁꯤꯗꯤ ꯗꯤꯖꯥꯔꯕ ꯇꯧꯕ ꯃꯤꯅ ꯂꯧꯖꯈꯤꯗꯧꯅꯦ ꯍꯣꯠꯅ ꯀꯟꯕ ꯃꯤꯅ ꯐꯪꯖꯒꯗꯧꯅꯦꯕ ꯁꯦ ꯃꯦꯔꯤ ꯀꯣꯝ ꯀꯔꯤꯝ ꯇꯧꯗꯅ ꯃꯁꯥ ꯍꯨꯃꯥꯡ ꯇꯥꯗꯅ ꯔꯥꯖ꯭ꯌ ꯁꯚꯥ MP ꯑꯣꯏꯊꯣꯛꯈ꯭ꯔꯦꯗꯅ ꯅꯠꯇ꯭ꯔꯥ ꯁꯤꯗꯩꯗ MP ꯑꯣꯏꯖꯒꯦꯅ ꯚꯣꯠ ꯈꯣꯝꯗꯅ ꯔꯥꯖꯅꯤꯇꯤꯒꯤ ꯊꯣꯡꯗ ꯋꯥꯅꯣꯝꯕ ꯃꯌꯥꯝ ꯀꯔꯤꯝ ꯇꯧ ꯉꯝꯗꯦꯕ ꯃꯁꯥꯅꯁꯨ ꯁꯨꯡꯈꯟ ꯈꯟꯖꯗꯕ ꯃꯥ ꯃꯇꯤꯛ ꯆꯥꯗꯅ ꯃꯦꯕꯨ ꯑꯣꯏꯔꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯁꯤ ꯂꯣꯠꯄ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯦꯕ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯁꯤ IS ꯃꯇꯣꯟꯗ ꯐꯪꯉꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯃꯥꯏ ꯃꯃꯥꯡꯗ ꯐꯥꯜꯒꯨꯅꯤ ꯐꯪꯈ꯭ꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯚꯥꯔꯤꯗꯤ ꯌꯥꯎꯔꯛꯑꯦꯅ ꯅꯍꯥ IS ꯐꯪꯉꯛꯏꯁꯦ ꯑꯐꯕ ꯃꯤꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗꯨꯗ ꯆꯪꯕꯅꯤ ꯃꯇꯣꯟ ꯊꯣꯛꯆꯔꯛꯀꯅꯦꯕ ꯉꯜꯂꯤꯉꯩꯗ ꯉꯁꯥꯏ ꯗꯥꯛꯇꯔꯅꯁꯨ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕꯁꯤꯡꯁꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯡꯉꯥꯏꯕ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯅ ꯇꯥꯔꯒꯦꯠ ꯇꯧꯔꯨꯕꯗꯒꯤ IS ꯀ IPS ꯀꯁꯤ ꯃꯪꯍꯧꯗꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ IS ꯀ IPS ꯀꯁꯤ ꯇꯥꯃꯣꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯒꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯕ ꯏꯖꯔꯦꯜ ꯋꯥꯔꯗ ꯐꯣꯔꯠ ꯑꯔꯥꯕ ꯏꯖꯔꯦꯜ ꯋꯥꯔ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯖꯔꯦꯜꯁꯤꯅ ꯏꯄꯤꯛ ꯄꯤꯛꯈꯩ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯈꯠꯅꯕꯗ ꯃꯣꯏꯅ ꯑꯗꯨꯝ ꯉꯝꯃꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅ ꯍꯣꯠꯅꯕꯨ ꯀꯜꯂꯤ ꯊꯧꯅꯥꯕꯨ ꯂꯩꯔꯒꯗꯤ ꯉꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯇꯥꯜꯂꯣꯏꯁꯤ ꯑꯩꯈꯣꯏ ꯊꯤꯀꯥꯒꯨꯝꯕꯗ ꯇꯥꯜꯂꯣꯏꯁꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯁꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯇꯥꯃꯣ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯍꯥꯏꯕꯤꯕ ꯀꯩꯅꯣꯗꯣ ꯀꯩꯅꯣꯁꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯃꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯍꯥꯏꯕꯗ ꯃꯁꯤ ꯈꯤꯇꯪ ꯖꯁꯇꯤꯐꯥꯏꯠ ꯑꯣꯏꯕ ꯋꯥꯠꯄ꯭ꯔꯥꯅ ꯈꯜꯂꯤ ꯃꯩꯇꯩꯁꯤꯡꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯁꯦ ꯄꯄꯦꯠ ꯑꯣꯐ ꯗ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟꯠꯀꯤ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯄꯥꯝꯗꯕꯒꯤ ꯗꯣꯛꯇꯔꯒ ꯏꯟꯖꯤꯅꯤꯌꯥꯔꯒꯨꯝꯕ ꯑꯗꯒꯤ ꯃꯦꯗꯤꯁꯤꯟꯒꯨꯝꯕ ꯑꯗꯩ ꯀꯩꯅꯣꯒꯨꯝꯕ ꯆꯠꯄꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯔꯗ ꯐꯣꯔ ꯋꯥꯔꯗ ꯁꯦꯛ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯈꯨꯝꯕ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯒ ꯆꯨꯝꯃꯦꯅ ꯂꯧ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ IS ꯑꯣꯐꯤꯁꯔꯒꯨꯝꯕꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯃꯥꯒꯤ permanent executive ki role permanent executive ki importance khoi na kya khangdaba akhoi society de amna lemnari je doctor engineer or am lemnaba doctor engineer or bada lemnaba da tanaba da phangdaba yaw didana all india gi level da oigera university jing da topper yengo khabar da yaw bi kholi ba mayam jing je bangalore da oiro delhi da oiro akhoi angang ngak tani lawri jing je almost ko ada hojik se moi sigi wafam je pamak pa horo matam sida akhoi gi angang kaya yamna IS officer da oiro ki ngo reservation natabada ai coaching tawrini ai ahum yawrina ai angang IS ki coaching class ahum ne MP ji aina angang sing yengda dum khangeba asigum me am josi thaw yawri hojik full pack ni thai di akoina angang like ta kan angang torfa lakte ba hoidi ka je pukhai bi ne ba sigi wakhalon ji lakpa horakpa matam je sida di ai di yam kan ilan ning angang ji yam lakani khale masida mo koina moi me am sondana ba 하이버지데 아이 항해 방앙스다 너스 마이 또지 밤버가 뭐 계속 밤데 누가이드나 복싱 티나 방토르주 아kan madu phajan thina nu ngai dana ya yang ngai je hogi matam sisu kitang ngai sele do tang bi am khangje ning si
ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯩꯅꯔꯦ ꯕꯣꯠ ꯁꯥꯏꯠ ꯅꯩꯅꯔꯦ ꯑꯗꯨꯕꯨ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯂꯣꯏꯅ ꯏꯟꯇꯦꯛ ꯑꯣꯏꯅꯁꯨ ꯂꯩꯕ ꯌꯥꯅꯕ ꯒ꯭ꯔꯣꯠꯁꯨ ꯂꯩꯅꯕ ꯗꯦꯕꯂꯞꯃꯦꯟꯁꯨ ꯂꯩꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯟꯃꯤꯇꯤ ꯍꯦꯇ꯭ꯔꯦꯠꯅꯦꯁ ꯑꯝꯇ ꯂꯩꯇꯅꯕ ꯗ ꯅꯤꯗ ꯑꯣꯐ ꯗ ꯑꯋꯥꯔꯁꯤ ꯆꯪꯁꯤꯜꯂꯤꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯐꯣꯔꯦꯟ ꯑꯦꯒꯦꯟꯁꯀꯤ ꯑꯅꯤꯁꯤꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯕ ꯌꯥꯕ ꯄꯥꯔꯃꯤꯅꯦꯟ ꯁꯣꯂꯨꯁꯟ ꯑꯐꯕ ꯔꯤꯖꯜ ꯑꯃ ꯊꯣꯛꯂꯛꯀꯅꯤꯅ ꯂꯧꯕꯤ ꯍꯧꯖꯤꯛꯇꯁꯨ ꯊꯝꯕꯗꯤ ꯑꯩ ꯃꯇꯦꯛ ꯑꯃꯁꯨ ꯊꯝꯖꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗ ꯍꯨꯟꯅꯕꯒꯤ ꯄꯣꯠꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯦꯞꯄ ꯑꯃ ꯑꯩ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯀꯃꯟ ꯄꯤꯄꯜꯗ ꯀꯟꯐ꯭ꯌꯨꯖꯟꯁꯦ ꯁꯨꯝ ꯍꯦꯟꯒꯠꯍꯜꯂꯦ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯗꯤꯁꯀꯁꯟ ꯑꯃ ꯉꯁꯥꯏꯒꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯑꯐꯕꯅ ꯀꯔꯥꯏꯅꯣ ꯐꯠꯇꯕꯅ ꯀꯔꯥꯏꯅꯣ ꯑꯗꯨ ꯕꯣꯠ ꯁꯥꯏꯗꯇꯒꯤ ꯑꯅꯤꯃꯛ ꯊꯥꯡꯗꯣꯛꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯒꯦꯔꯥ ꯁꯦꯗꯨꯜ ꯀꯥꯁ ꯑꯣꯏꯒꯦꯔꯥ OBC ꯑꯣꯏꯒꯦꯔꯥ ꯁꯤ ꯁꯣꯁꯤꯌꯦꯜ ꯏꯁꯇꯦꯇꯁꯅꯤ ꯁꯣꯁꯤꯌꯦꯜ ꯏꯁꯇꯦꯇꯁ ꯍꯥꯏꯁꯤ ꯑꯩꯅ ꯇꯥꯜꯂꯨꯒꯗꯧ ꯅꯠꯇꯦ ꯄꯤꯔꯛꯀꯗꯧꯅꯤ ꯑꯩꯒꯤ ꯄꯣꯠꯁꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯈꯪꯃꯤꯟꯅꯕ ꯍꯥꯏꯁꯤꯅꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯚꯥꯞ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯥꯜꯂꯨꯔꯤꯁꯤꯅ ꯆꯨꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯁꯤꯅ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯇꯥꯜꯂꯤꯁꯤ ꯆꯨꯝꯃꯤ ꯃꯈꯣꯏꯅ ꯇꯥꯜꯂꯤꯁꯤꯅ ꯂꯥꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯈꯪꯃꯤꯟꯅꯕ ꯐꯝꯃꯤꯟꯅꯕ ꯅꯠꯇꯅ ꯅꯥꯃ ꯅꯥꯃ ꯂꯦꯞꯅꯔꯒ ꯁꯨꯝ ꯍꯥꯏꯅꯔꯒꯗꯤ ꯑꯅꯤꯃꯛꯀꯤ ꯑꯆꯨꯝꯕ ꯂꯩꯌꯦꯕ ꯑꯗꯣ ꯃꯁꯤ ꯀꯗꯥꯏꯗ ꯌꯦꯡꯒꯦꯗ ꯑꯩꯅ ꯀꯗꯥꯏꯗ ꯂꯦꯞꯄꯒ ꯌꯦꯡꯉꯤꯅꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡ ꯁꯨꯝ ꯊꯣꯛꯂꯛꯑꯅꯦꯕ ꯑꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯌꯦꯡꯒꯗꯤ ꯑꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯃꯗꯨꯒꯤ ꯑꯦꯖꯦꯟꯗ ꯂꯦꯞꯄ ꯌꯦꯡꯉꯒ ꯃꯗꯨꯒꯤ ꯑꯔꯥꯟꯕ ꯃꯌꯥꯝ ꯊꯣꯛꯀꯅꯦꯕ ꯑꯗꯣ ꯑꯅꯤꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯅꯥꯀꯜ ꯑꯃꯠꯇꯗ ꯌꯦꯡꯕ ꯃꯍꯨꯠꯇ ꯑꯅꯤꯃꯛ ꯇꯨꯅ ꯌꯦꯡꯉꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯍꯥꯏꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯊꯣꯛꯂꯛꯑꯅꯦꯕ ꯑꯗꯨ ꯊꯣꯛꯂꯒ ꯆꯨꯝꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯍꯧꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯁꯨꯝ ꯆꯠꯂꯒꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯔꯛꯇ ꯃꯣꯔ ꯀꯟꯐ꯭ꯌꯨꯖꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯋꯥꯕ ꯀꯩꯅꯣꯝ ꯇꯧꯀꯥꯟꯗ ꯑꯄꯟꯕ ꯄꯤꯕ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯀꯥꯟꯗ ꯃꯣꯏ ꯌꯦꯛꯈꯤ ꯑꯗꯨꯑꯣꯏꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯇꯧꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯡꯖꯕꯅꯤꯅ ꯑꯈꯪꯕ ꯉꯥꯛꯇꯅꯤ ꯑꯍꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕ ꯑꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣই ꯀꯥꯎꯊꯣꯛꯇꯅ ꯃꯈꯣꯏꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯎꯇꯥꯛ ꯂꯧꯕ ꯌꯥꯕ ꯂꯧꯔꯒ ꯉꯥꯡꯕ ꯉꯝꯕꯤꯗ꯭ꯔꯤꯕ ꯀꯤꯕꯤꯒꯅꯨ ꯌꯥꯝꯅ ꯅꯤꯡꯇꯝꯅ ꯍꯥꯏꯕꯤꯌꯨ ꯑꯆꯨꯝꯕꯗꯨꯗ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯑꯆꯨꯝꯕꯗꯨ ꯊꯤꯗꯣꯛꯄꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯈꯥ ꯆꯠꯊꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦꯕꯤꯁꯥꯏꯠ ꯑꯣꯏꯕꯔꯥ ꯔꯤꯐꯔꯦꯟꯗꯝ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯂꯩꯅꯤ ꯊꯥꯖꯗꯦ ꯕꯣꯠ ꯁꯥꯏꯠ ꯐꯝꯃꯤꯟꯅꯕ ꯗꯤꯁꯀꯁꯟ ꯇꯧꯕ ꯑꯐ ꯐꯠꯇ ꯅꯩꯅꯕ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯐꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯃꯛꯁꯤ ꯏꯁꯥꯅ ꯕꯥꯏ ꯀꯣꯟꯁꯤꯌꯟ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯅꯝꯐꯨ ꯅꯠꯇꯕ ꯏꯁꯥꯅ ꯌꯥꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯃꯤ ꯑꯣꯔ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯗ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯅꯦꯅ ꯑꯩ ꯂꯧꯖꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯀꯟꯇꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇꯅꯤꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯆꯤꯡ ꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯁꯤꯁꯇꯁꯨ ꯂꯩꯕꯅꯦꯁꯨ ꯍꯥꯏ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯒꯕꯅ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯋꯥꯡꯕꯗꯤ ꯀꯨꯝꯊꯅꯤꯡꯗꯦ ꯑꯃꯁꯨ ꯍꯥꯏꯔꯦ ꯑꯗꯩ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯗꯔꯟ ꯅꯥꯒꯥꯂꯦꯟ ꯑꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ NSNIMꯒꯤ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯌꯥꯝꯕ ꯕꯦꯛ ꯇꯧꯈꯤꯗꯨꯅ ꯂꯩꯔꯦ ꯕꯦꯛ ꯇꯧꯗꯕꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯀꯨꯀꯤꯒꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯑꯃꯈꯛ ꯇꯥꯜꯂꯤ ꯑꯗꯨꯅ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃꯈꯛ ꯄꯨꯟꯕ ꯌꯥꯗꯕ ꯑꯃꯗꯤ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯎꯔꯤ ꯃꯁꯤ ꯃꯤꯁꯀꯣꯟꯁꯦꯞꯁꯟꯅꯔ ꯂꯥꯟꯅ ꯄꯨꯕꯅ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁꯀꯤ ꯐꯦꯛꯇꯔꯗꯨꯅ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯨꯟꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯅ ꯋꯥꯡꯉꯦ ꯍꯥꯏꯔꯒ ꯇ꯭ꯔꯥꯏꯕꯦꯜꯁꯤꯅ ꯅꯦꯝꯃꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯔꯒꯗꯤ ꯃꯥꯟꯅꯗꯕ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯆꯠꯄꯁꯤꯕꯨ ꯌꯥꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯄꯨꯊꯣꯛꯏ ꯄꯣꯠꯁꯤꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯒꯦ ꯁꯥꯖꯟ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯅꯥꯁꯦ ꯅꯣꯕꯦꯜ ꯂꯣꯔꯦꯠ ꯏꯀꯣꯅꯣꯃꯤꯁ ꯑꯝꯇ ꯂꯩꯇꯦꯗꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯕꯨ ꯃꯥ ꯍꯦꯜꯂꯦꯅ ꯗꯦꯠ ꯏꯁ ꯕꯤꯀꯣꯖ ꯑꯣꯐ ꯗ ꯄꯣꯂꯤꯇꯤꯛꯁꯅꯅꯦꯕ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯩꯈꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯤꯁꯦ ꯁꯣꯁꯤꯌꯦꯜꯗꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯁꯣꯁꯤꯌꯦꯜ ꯏꯁꯨꯅꯦꯕ ꯁꯣꯁꯤꯌꯦꯜꯗꯒꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯈꯜꯅꯦꯕ ꯈꯜꯂꯤꯁꯦ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯗꯤꯕꯂꯞꯃꯦꯟꯁꯨ ꯁꯣꯁꯤꯌꯦꯜꯁꯨ ꯂꯥꯛꯀꯗꯧꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯇꯗꯤ ꯁꯨꯇꯧ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯍꯨꯗ ꯃꯨꯚꯃꯦꯟꯗ ꯀꯔꯤꯒꯤ ꯆꯤꯡ ꯇꯝ ꯄꯥꯡꯒꯜ ꯂꯣꯏ ꯌꯥꯎꯔꯒ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯍꯨꯗ ꯃꯨꯚꯃꯦꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯂꯣꯏꯅ ꯄꯨꯜꯂꯒ ꯍꯧꯈꯤꯕ ꯏꯍꯧ ꯑꯃꯈꯛ ꯍꯥꯏꯔꯗꯤ ꯃꯥꯅꯦꯕ ꯃꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯅꯦꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯇꯥꯜꯂꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜꯗꯒꯤ ꯏꯀꯣꯅꯣꯃꯤ ꯐꯔꯛꯀꯅꯤ ꯄꯣꯂꯤꯇꯤꯛꯁ ꯐꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯏꯀꯣꯅꯣꯃꯤꯁꯨ ꯐꯍꯜꯂꯛꯁꯦ ꯁꯣꯁꯤꯌꯦꯜꯁꯨ ꯐꯍꯜꯂꯛꯁꯦꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯤꯗ ꯃꯥꯟꯅꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯆꯠꯄ ꯌꯥꯝ ꯀꯟꯅ ꯆꯪꯉꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇ꯭ꯔꯒꯜ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟ ꯑꯃ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤꯕ ꯅꯣꯠ ꯁꯣꯁꯤꯌꯦꯜꯂꯤ ꯅꯣꯠ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯥꯖꯟ ꯆꯧꯝꯕꯗ ꯌꯥꯎꯔꯛꯄ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯩꯅ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯀꯦꯅ ꯍꯣꯠꯅꯕ ꯐꯠꯇꯦꯅ ꯈꯜꯂꯤ ꯑꯩ ꯇꯨꯕꯤꯕ ꯎꯞꯄ ꯌꯥꯔꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯇꯧꯃꯤꯟꯅꯒꯗꯕꯁꯤ ꯑꯇꯩ ꯅꯠꯇꯦꯕ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯥꯒꯤ ꯔꯤꯖꯥꯔቬꯁꯟꯒꯤ ꯄꯣꯠꯁꯤ
akhang ina ngai ti haris ne ba he na discriminate ton bagi pot nemdan bagi lai je policy jina ne aduna akhui ju ngai re ba akhoi na adumaina mana ba adu to ba je social de ne ba to mi am je social ku gunji de ne akhoi na haidok tan le mi am je whole this movement is social da loina nai sala lai bane ai social ju topiro identity oigera ka du loi topiro adagidi akhoi gi economy ju topiro politically indang tawji political dunani policy sema kanda economy ju social ju loi phadoi je aduna aidi adom dang dang yenga political movement political struggle political socialization common noiba ma puthoga awang nongpoki natraga manipur gi pula lakpa kanda ei soidana maki madu kana phangni amu tentak no masi response positive agado mamro positive wani kari wor chumaga de yamna nungai se akhoi manipur da leiri ba akhoi gi amaga nungsi da man ba amaga akhoi gi sabina ba yada ba separatism gi leiru policy se common aspiration amoina political movement political gi oiba issues nam se kana sabina gade matam da china gi leba akhoi nobel laureate letraga sunasi pithib gi malem gi khwadi awang ba film da tongduna magi phambam kan bang mismai todana akhoi awang nongpok ta su or manipur su akhoi yam achaw role ma khak soi dana akhoi issues ma sa petty matters ma sang se na thaina thamo hoi puna sabina ba ya ba zakhot mina ba ya ba soi dana lakani madu mutung the social economic political mayam kha mathanda automatically lakani ha ofni yamna nuai je schedule tribe demand committee of manipur ta liba dabi ista masi sumi lali amasung masigi akhoi kana bana si ogani kana da bana si ogani masigi meeting se thado ko phagani na traga khoi kari to ko na gi wakhalon da yamna asaw wakhalon amasung ideas thambiriba editors guild of manipur gi President Ahong Sangbong Mobi amasung social scientist Dr. Dhanabi Laisam anibo amuka na thaga sa phungdoksari loina na miyeng tabiba punamagtagi mathangi numaijingi numidang pungtok phobi onidi agenda manipur na meeting tabiba punamagtagi kana biya thangise